अदुना हुजिक मणिपुर दा थोकलिबा सही अनि मखाई मुक सुजलगबा वानथोक लानथोक से चुमी मतंगी खोंगलै मतुंगिना मपुना तंबा थवल सिनमदगी ओइरगसु थोइसि करिगिनो हाइना मुन्ना तसेरमक एनालिसिस तौना जेंतारगदी सही लिसांग सिदना पथांग पुथांगदगी हौना सोइदरखिबा मयामदो मदुर मपोट फारगा ngasiगी पंजासिदा कोई थुंगलरिबनी परंसी अकोइगे सोइदगिबा मयामदुदगिनी अदुगी सोइबदुदगी कनगदुरिसे अदुसु मीना कनबिगदो नते अकोइ मयाम पुनसिन मिनरगा अपुनबगी ओइना तौमिनबा अफा अफा थबक मयामदो अदुगी महीदुननी अकोइदा कनबिनगदुरिसे अकोइ कनानसु कनबिगदब लैते लिसांग सिटना कोइसे कनो तौरमनि तो जाम तेना जाम समना वाही परेंग अमतंग दा इन हाई तारगदी अकोइगा लांथेंगरिबा खनरिबा कुगियाइसे असिगा कोइगा जाम लापना बनती अखोइगी लोन से मालेंगी ओइना सक्ता प मतमदुदने मोइगी ममिंगदुसु जावरगा कुकी चीन ग्रुप तुदनि मितै लोन नतक मणिपुर याइसना जावना लेबिसे अदुना नाइबा महाराष्ट्र की नत्र बिहार की नत्र राजस्थान की आर्मी दुगे देई अदुए हेन कुकी दुगा अखोगे नकनारी बने मोय लोन दा सवंग दा सदा दा चिंजाक चथुरक तौथुरक मयाम मानब मयाम लेरम गदोरिमी अदु तसेनमक जेंग तारगदी नखोय मतमददी तमकप्र तमक्तब्र खंगदे अखोयगी मतमदुदा जोंग तन जेन बाइद्रा पराम खत्तम अपुनमगी अपुनमन पांगल न्याय परामगा मपी लाइक आइनम खत लेरमी अदो हुजिक अखोन तौदिसे जोंग तन जेलन बगुमन तन जेलन मदुदा हौदोंग अनि खत खनै हवाई मान हाइना महाय हमना थंबाल लो हाय तनुंग खत जेनबगी नबानी खनरिसि जोंग दुदा जेलन नब पुदो जोंग तो मागी शेर फलादुदा अमदम थागली लुंधो मागी तो खरा सेल माना चाथुई अदो अमन हम लुंधानी दमाय तौना अरोय बदा जोंग दुरा तन बरम को लोयना चाथोखी हौदोंग अनि दुराना ममी तगी मपी तरंग तरंग चेल मतिन कुट कुट जोर लगा चेंछन की बदो दुगी फिबम दरी दुरा कोई अकोई मसेन मेन ताबिना गद्रगदी अकोई तौदोरिसे जोंग तन जेलन बगुंबगी तादोरिसे अदुना अकोई को कनानसु कनबिगदब नते अकोई को कंजगदोरिसे अकोई न कनबिनदोरिसे अकोई न पुंझनबगी पुंझलगा पुनबगी ओइना तौबा अफा अफा थबक्तुगी महीदुरने अकोई न कनगदोरिसे अदु मसीगी मतंग से दमु यामना हाइनगाई लेरगसु आई जामना सांगना हाइजररोइगे अदु हाइरुरगा इनसु अखोइने हेक्ता हाइरगा सोल्यूशन पुरकदब सुनते अदु अखोइगी वाम तंगा आई हाइजगे अखोइने पोटमदा अखोइने पुबिरगदी यामना सेंगना मवक ताना खंगगा अखोइने थबक तो तौनरबा होनाबा इसे जामना तंगाई फदबा पोटमनी मधुकी एग्जाम्पल अमता पिजगे ngasiगी वाथोक लांथोक सिगी वहाउ दोक से अखोई मितई सिना एसटी दा चंछनबगा खतंग रिलेटेड ओयाई से मयाम सोइरा खंबिरंगनी मसी अखोई इंडिया दा तिल्लब मतुंगदा अखोईगी वेलफेयर ऑफ शेड्यूल्ड ट्राइब्स एंड कास्ट आइना द कमीशनम सेमगा मितई सु एसटी लिस्ट दा हानदी चलमनिना संसनबगी दमक लांबा कमीशन दुदा अखोईगी मतम दुगी माइचौनी पंडित नि हाइबा मखोई अहुम गक चलगा अदुदा अखोई न चलोय अखोई हाई कास्ट की अदुनी आदानी आइना हाई सल्लुबदगी अखोई चंद्रन लेहौबनी अदो मोय तुंगा लाकदब कॉन्सिक्वेंसेस मयाम दो मोय
ꯉꯁꯥꯏꯒꯤ ꯋꯦꯜꯐꯤꯌꯔ ꯑꯣꯐ ꯁꯦꯗ꯭ꯌꯨꯜ ꯀꯥꯁ ꯑꯦꯟ ꯇ꯭ꯔꯥꯏꯕꯁꯀꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯃꯤꯁꯟꯗꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯤꯡꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯨꯟꯅ ꯈꯪꯊꯗꯅ ꯑꯩ ꯏꯇꯣꯝꯇ ꯑꯆꯧꯔꯣꯝꯗ ꯂꯩꯖꯔꯒ ꯆꯥꯎꯏ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯆꯜꯂꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯈꯠꯇꯣꯛꯈꯤꯕ ꯄꯣꯠꯇꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯟꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨ ꯀꯔꯤ ꯊꯣꯛꯑꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯎꯕꯤꯔꯤꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯒ ꯊꯕꯛꯇꯣ ꯇꯧꯕꯤꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯣ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯉꯥꯛꯇꯅꯤ ꯁꯤꯗ ꯇꯤꯜꯂꯤꯕꯁꯤ ꯑꯅꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯥꯒꯤ ꯂꯣꯡꯒꯥꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯑꯣꯜꯔꯦꯗꯤ MBBS ꯄꯥꯁ ꯇꯧꯗꯅ ꯍꯧꯖꯤꯛ ꯔꯨꯔꯦꯜ ꯄꯣꯁꯇꯤꯡꯗ ꯂꯩ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯃꯈꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯝꯕꯅꯤꯅ ꯃꯔꯨꯑꯣꯏꯅ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯕꯁꯤ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯑꯣꯏꯍꯧꯗꯕꯅꯤꯅ ꯃꯈꯣꯏꯗ ꯃꯔꯨꯑꯣꯏꯅ ꯑꯩ ꯑꯦꯗ꯭ꯔꯦꯁ ꯇꯧꯖꯒꯦ ꯑꯩꯅ ꯆꯍꯤ 30ꯃꯨꯛꯀꯤ 35ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯌꯥꯝꯒꯤ ꯃꯤꯐꯝ ꯍꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯜꯂꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯅ ꯄꯣꯛꯄꯤꯕꯗ 9ꯒꯤ ꯃꯅꯨꯡꯗ ꯑꯩ 3 ꯁꯨꯕ ꯃꯆꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ 9 ꯈꯛꯇꯅꯤ ꯍꯥꯏꯅ ꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎꯖꯧꯒꯤ ꯃꯆꯥꯁꯤꯡꯅ ꯄꯥꯎꯇꯣꯟꯒꯤ ꯃꯆꯥꯁꯤꯡꯅ ꯅꯣꯛꯅꯈ꯭ꯔꯤꯅꯤ 9ꯁꯦ ꯂꯤ ꯍꯥꯏꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯣꯏꯒꯤ 13 ꯄꯣꯛꯄꯒꯤ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ 9ꯗꯣ ꯌꯥꯝ ꯂꯤꯛꯅ ꯃꯣꯏ ꯃꯃꯤꯠꯇ ꯎꯈꯤꯕꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯥꯎ ꯃꯪꯗꯐꯥꯎꯁꯨ ꯃꯪ ꯍꯥꯏꯖꯔꯔꯣꯏ 9 ꯍꯥꯏꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯣꯏꯗꯔꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯝ ꯃꯨꯠꯄ ꯃꯦꯗꯤꯌꯝ ꯃꯥꯡꯊꯔꯛꯄ ꯃꯦꯗꯤꯌꯝ ꯁꯤꯙꯔꯛꯄ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯗꯣ ꯄꯥꯔꯠ ꯈꯔꯗꯤ ꯃꯤꯁꯤꯡꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯤꯁꯤꯡꯁꯤ ꯍꯧꯖꯤꯛꯁꯨ ꯀꯣꯟꯅꯁꯨ ꯌꯥꯝꯅ ꯔꯤꯂꯦꯚꯦꯟ ꯑꯣꯏꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯁꯤ ꯈꯟꯗꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯂꯧꯏ ꯑꯩ ꯑꯣꯒꯁꯀꯤ 31st 24ꯗ ꯑꯩ ꯔꯤꯇꯥꯌꯔ ꯑꯣꯏꯔꯛꯄꯅꯤ ꯑꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯀꯣꯏꯕꯒꯤ ꯈꯨꯟ ꯑꯃꯅꯤꯗꯨꯗ ꯃꯤꯇꯤꯡ ꯍꯦꯛ ꯌꯥꯝ ꯇꯠꯇꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯇꯧꯗ꯭ꯔꯤ ꯃꯌꯥꯝꯁꯨ ꯇꯥꯟꯅꯔꯒ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯁꯤꯔꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯜꯂꯤ ꯑꯩꯅ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯂꯥꯎꯊꯣꯛꯑꯦ 24ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯇꯨꯡꯗ ꯖꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯅ ꯑꯉꯥꯡ ꯑꯍꯣꯡꯕ ꯍꯦꯛ ꯁꯨꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯧ ꯑꯩ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯐꯤꯔꯣꯏ ꯑꯃꯁꯨꯡ ꯃꯅꯥ ꯃꯊꯨꯝꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯅꯕꯒꯤ ꯑꯩ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯕꯅꯤ ꯑꯁꯤꯅꯁꯨ ꯑꯩꯅ ꯂꯥꯎꯊꯣꯛꯆꯔꯤ ꯃꯁꯤ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝꯅꯤ ꯑꯍꯨꯝ ꯍꯦꯛ ꯁꯨꯔꯛꯄꯗ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯅ ꯐꯤꯔꯣꯏ ꯊꯥꯗꯅ इकाई खुनबम चंगी हाइसे आई थमजगे अदो मरी सुरागदी फिरोय हेना सांगदोकनी मना मथुम हेना चावहतनी अते अते मखादो याम हाइजरोगे अदो मरुओइना आइना नारोल सिंगदा आइना हाइजदोरी से मसिंगसे जानद्रबनिना अकोई तिल्लीबा खरसे आई मीटिंग परमदसो आइना हाइजै अकोई फवा माइदो अमत चेलहंदरा लोइना मचंगी फौमत ओहेननबसे होनसी आइसे आइना थमजगे अदुनानी जामना कोइना थवाई वाजरिबसी आइखोइगी मखा तारैबा इचाइसु सिंगसे
ꯑꯋꯥꯡꯕ ꯑꯝꯇ ꯌꯥꯎꯍꯟꯕ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯃꯆꯪ ꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯃꯁꯤꯡꯁꯦ ꯂꯤꯛꯑꯕꯅꯤꯅ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯁꯤ ꯃꯆꯪ ꯉꯥꯛꯇ ꯑꯣꯏꯅ ꯑꯩ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯏꯁꯥꯒꯤꯁꯨ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤꯁꯨ ꯀꯥꯟꯅꯖꯕꯅꯤ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯒꯤꯁꯨ ꯁꯥꯒꯩꯒꯤꯁꯨ ꯈꯨꯟꯂꯩꯒꯤꯁꯨ ꯀꯔꯝꯇ ꯀꯥꯟꯅꯕ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤꯗ ꯑꯣꯏꯕꯤꯅꯕ ꯍꯣꯠꯅꯧ ꯀꯥꯟꯅꯔꯤꯗꯨꯗꯤ ꯂꯅꯥꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯨꯅꯤ ꯑꯗꯨꯅ ꯑꯁꯤꯁꯤꯗ ꯉꯁꯥꯏ ꯍꯥꯔꯗ ꯑꯦꯟ ꯁ꯭ꯃꯥꯔꯠ ꯋꯥꯔꯛ ꯍꯥꯏꯕ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯥꯔꯗ ꯑꯦꯟ ꯁ꯭ꯃꯥꯔꯠ ꯋꯥꯔꯛꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯊꯣꯛꯄ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯑꯗꯨ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯨꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯕ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯒꯤꯁꯨ ꯑꯩ ꯀꯦꯔꯤꯌꯔ ꯁꯦꯝꯃꯛꯄꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯂꯥꯛꯄꯅꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯑꯣꯏꯒꯅꯨ ꯍꯥꯏꯗꯣ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯂꯝꯕꯤꯗ ꯈꯛꯇ ꯆꯠꯅꯤꯡꯁꯜꯂꯛꯄꯒꯗꯨ ꯌꯥꯎꯔꯛꯇꯣꯔꯤꯃꯤꯗꯣ ꯑꯗꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯨꯗꯤ ꯌꯥꯝꯅ ꯅꯥꯟꯕꯅꯦ ꯌꯥꯝꯅ ꯈꯨꯗꯤ ꯊꯤꯒꯟꯕꯅꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯁꯤꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯑꯩꯒꯤ ꯑꯉꯝꯕꯤ ꯑꯂꯩꯕꯤꯗꯣ ꯑꯩ ꯏꯁꯥꯁꯦ ꯃꯤ ꯑꯣꯏꯅꯕꯗꯨꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯁꯦ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯩ ꯊꯧꯔꯝ ꯌꯥꯝ ꯐꯍꯟꯕꯤꯌꯨ ꯌꯥꯝꯅ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯧꯔꯝ ꯐꯔꯤꯉꯩꯗꯤ ꯔꯤꯖꯜ ꯐꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯧꯔꯝ ꯁꯣꯏꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯊꯧꯔꯝꯁꯦ ꯐꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯋꯥꯝꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯝꯁꯨ ꯊꯝꯖꯒꯦ ꯒꯤꯇꯥꯒꯤꯁꯨ ꯄꯥꯎꯇꯥꯛꯅꯤ ꯑꯩ ꯏꯁꯥꯒꯤ ꯌꯦꯛꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯀꯌꯥꯠꯁꯤꯡꯗꯣ ꯑꯩꯒꯤ ꯈꯨꯗꯨꯝ ꯃꯅꯨꯡꯗ ꯆꯟꯅ ꯊꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯌꯦꯛꯅꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯗꯅꯕ ꯌꯥꯝꯅ ꯆꯨꯝꯅ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯅꯕ ꯑꯐꯕ ꯂꯝꯕꯤ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯗꯅ ꯑꯩ ꯏꯁꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯥꯒꯩꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯈꯨꯡꯒꯪꯗ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯅꯅꯕꯒꯤ ꯇꯥꯔꯒꯦꯠꯇꯣ ꯊꯝꯃꯒ ꯆꯠꯈꯠꯄꯤꯌꯨ ꯑꯩ ꯏꯁꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩ ꯏꯁꯥꯒꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯧꯅꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯉꯝꯃꯛꯄ ꯍꯥꯏꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯈꯜꯂꯨꯗ꯭ꯔꯁꯨ ꯌꯥꯔꯒꯗꯕꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯤꯅ ꯍꯥꯏꯕꯤꯕ ꯃꯤꯅ ꯇꯥꯛꯄꯤꯕ ꯅꯠꯇꯦ ꯑꯩ ꯃꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯒ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝꯅ ꯋꯥꯕ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯕ ꯅꯤꯡꯊꯦꯝ ꯃꯆꯥꯅꯦ ꯑꯩꯅ ꯂꯧꯁꯨ ꯁꯨꯕ ꯌꯥꯗ꯭ꯔꯕ ꯂꯥꯡꯒꯣꯜ ꯈꯨꯠꯁꯨ ꯄꯥꯏ ꯌꯥꯗ꯭ꯔꯕ ꯍꯨꯏꯗꯦꯝ ꯄꯥꯏ ꯌꯥꯗ꯭ꯔꯕ ꯐꯦꯃꯤꯂꯤꯗꯨꯗꯒꯤ ꯄꯥꯕꯨꯡ ꯏꯃꯥꯁꯤꯅ ꯂꯧ ꯀꯌꯥꯔ 5-6 ꯈꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯃꯝ ꯂꯣꯏꯅ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯦ ꯀꯌꯥꯝ ꯋꯥꯅ ꯏꯃꯥꯅ ꯄꯥꯕꯨꯡ ꯈꯣꯏꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯤꯌꯦꯂꯥꯏꯖ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯋꯥ ꯃꯆꯥ ꯂꯦꯞꯅ ꯃꯥꯡꯗꯕꯅꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯂꯥꯏꯔꯕ ꯃꯆꯥ ꯁꯒꯣꯜ ꯇꯣꯡꯕ ꯇꯝꯃꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯐꯧ ꯁꯨꯕ ꯇꯝꯃꯨ ꯍꯥꯏꯁꯦ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯍꯜ ꯂꯃꯟꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯥꯎꯔꯧ ꯑꯃꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯆꯍꯤ 62 ꯁꯨꯗꯅ 63 ꯆꯪꯉꯕꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯔꯤꯌꯂꯥꯏꯖ ꯇꯧꯕ ꯉꯝꯃꯕꯅꯤ ꯅꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯆꯠꯇꯅ ꯂꯣꯏꯅ ꯂꯥꯟꯊꯣꯛꯇꯅ ꯀꯗꯥꯏꯗ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯏ ꯍꯥꯏꯗꯣ ꯊꯦꯡꯅꯗꯅ ꯎꯗꯅ ꯂꯥꯛꯑꯕꯅꯤ ꯑꯩꯅ ꯑꯣꯏꯔꯛꯏꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯈꯨꯡꯒꯪꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯌꯥꯝꯅ
यामना वाना इमा इपाना होनबीदना आई इसानसु वाना होनजरगा लाइटिन यामना खुरमदना अकनो होनजरगा कनागे सुमतेम जाउदना ओनली इमा इपाना होनबी बदु दुखत्ता बेस तौरगा ओरिसे चीफ इंजीनियर ओरंबा नत्रगा सेक्रेटरी ओरंबसे गवर्नमेंट ऑफ मणिपुर की नते असम से अलाइब थौरंग थबक नते चीफ इंजीनियर फम ऑफिस तो मी 500 मुझे स्टाफ ने एडिशनल चीफ इंजीनियर ना हेड तो वर्टिकल 13 मंगा लेनी अदुगी मरना नोट सिंगल मिते मिते जावरक्तबु सवान फिबम फिनासिना ऑर्डर थोम चलप ऑफिस की मैमदना थाजदे इवन मंत्री उनब चंबदुदा अपनी क्यों भेजालो थमाबो कोई से नंग भेजाल करी चंगी अपनी पारिबोने नंग नमदोरीबा दो खंगी माना फिबम फिना सवंग सदा मौंग मतौदुदा ngam khalaga hai ki bani maksu lande adubu ai su pisak pi da gi atung badot thengna dra labani na ai bu mine underestimate tawgani ai chai khangi adra I was mentally prepared ai khangi mantri na kumaina harapa jai do khangi adra mantri do han bada hele second de dong sangi hayali third de mung chang bado hai na matung da aduni mitu de isu mentally prepared होने का चाहिए करना कि मधुरी में तो ऑर्डर ठोक तो बजा रहा चीफ इंजीनियर ओरम बदो माँ कदम तो रिटायर वो ये तो बनी ना अदुई ने तो ऑर्डर ठोक तो बजा तो बनी ना आई ना मंत्री तो दहाई माना साइज आई फिल्म फिना मोंग बताओ तो जियंगा का हाई बनी ना आई ने स्वाइन आई ने सुमाओ सारा ही ना कदाई दी तो उधर आई नो हाई आई ना तो जगह तो रिश्ती आई ना डिपार्टमेंट की धमकता कथोपग लोइना चाही 30 मंगा थबक तौजरपदो अदुदगी फंगप एक्सपीरियंस तो नि तौदोरी दि थबक तो दिसा अइना कलाइ दि तौदोइना अदु वाखंग असिनी अदुना कोइना तौदोरी से अइगी थौरम दो फन मथौ ताइ अइगी वाखंग ओन द पॉजिटिविटी लाइ मथौ ताइ अइना तौदोरी थबक थौरम दो मियाम गी जाइफनन वखल लग तौबै मथौ ताइ थौरम फरगदी रिजल्ट तो मसाना दुम फर लाचरगदबनी अदुना लंबी अपगद चनब होनबियु लंबी अचुंबद चनब होनबियु थौरम फननब होनबियु होनरगदी आइबंग पान सिदं गमदा बाइब दम त लेतबनी मियोय बन तौगेना खनगरबा खल्ली बा वखंदो चंगजौना निंगा अर्जुन की माइगी टारगेट तो उचेक ममित तु गई हेन उदबदो माइ तौना उरगा अइना अखंग आइसिंग तानरगा यामना मरम चुमना जामना स्मार्ट होइना अइना तब थबक थरम तो जाम फन तारगदी भगवान कृष्ण नबाव थत्पंग मोरदबनी मसे थाजबी अइ मीन हाइवारी के आई इसाने एक्सपीरियंस तौरगा लाबनी अदुना अलोबे जाम समझना अखोई सक्सेसफुल मीन भक ओइ तारगदी हक्सांग फबम खजम तंगाई भद्र मथौ ताइ कैरेक्टर फबम चंगी जामना डिसिप्लिन नाइन चलपम चंगी अदुना हक्सांग फनबे दमक्तदी आई टिप्स अमनि खक पिजागे आइबम सेम मपु भक लय याइसे मयाम सोइदर अनमने जाबिरंगनी लैरिबनी अइना थेंगनद्रगा नत्रगा अइना फाउद्रगा अइना पुथोकप ngमद्रगा अदुई पोतो लैतेना खनबदो अरानबो ओइबनी ओइगनी आइबम सेम मपुदो अदुगा सम कनेक्शन ग यारगदी थमनब होनबिउ मंगोदो यामना थाजब थंबिउ अखोई बुद्ध के बारे दा हाइबनी अखोइना ओइरिसे व्हाट वी थिंक वी बिकम माइना अइना खनबदो अइना अफबदुदा खल्लो अफबदुदा तौरो अइ अफबदु मोरताबनी
ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯑꯩꯅ ꯃꯣꯟꯗ꯭ꯔꯪ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯨꯒ ꯆꯪꯁꯤꯜꯂꯒ ꯅꯣꯡꯃꯤꯒ ꯇꯧꯗꯅ ꯃꯇꯝꯗꯣ ꯃꯥꯡꯍꯟꯗꯅ ꯃꯊꯪꯒꯤ ꯂꯝꯕꯤ ꯍꯥꯏꯒꯦ ꯑꯗꯨꯗ ꯆꯠꯅ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯨꯗꯤ ꯊꯤꯕ ꯃꯁꯥ ꯇꯥꯕꯅꯤ ꯑꯃꯨꯛ ꯋꯥꯍꯧꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯗꯣ ꯅꯨꯡꯉꯥꯏꯔꯒ ꯆꯠꯈꯤꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅ LP ꯒ ꯅꯠꯇ꯭ꯔꯒ ME ꯒ ꯇꯧꯔꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯇ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯍꯥꯏꯅ ꯑꯃꯈꯛ ꯌꯥꯎꯗ꯭ꯔꯣ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯡꯀꯣ ꯑꯗꯨꯒꯨꯝꯕꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯇꯧꯕ ꯉꯝꯍꯧꯔꯕ ꯇꯧꯕꯒꯤ ꯀꯥꯡꯂꯣꯟꯗꯣ ꯈꯪꯍꯧꯔꯒꯗꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯑꯗꯣ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯩꯈꯣꯏ ꯏꯔꯣꯏꯕ ꯍꯩꯇꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ इसिंग चोंधरगा इसिंग थादरगा तौबदो दुगुमनि लोइबा हेरते याम लाइबनि अदो पुंसिसिदा अंगम पोतो जाम लाइबनि ngam याम लुबनि अदुना इसा इसादो मतम लैरिंगदा अखंग हाइसिंग माइचौसिंग ताना खनमिनरगा इसा इसादो मी अममम माई पाक ओइननबा होनबिहौ मदुन इसागी कानबत नतना इमुंग मनुंगी सगाई नाताईगी खुनाईगी लैबाकी कानगदबनि अदुना पुरमुना लोइना का माई पाक मी ओइतारगदी अदु खुनाई दुसु माई पाक खुनाई अदुम ओइता अदुगी फॉर्मूला दुदा कोई खनमिनबा मथौ ताई हुजिक सि जाम हुजिक अकोई मणिपुर दा नतना अकोई बदा थोई ब थौदो वाथोक सिदगी अकोई ने फंगिबा सिग्नल से जम चाव अहोम मांग लाक्तोरे से ताबनी असि जावाल की मतम माइ सिदी लाइकिन जाबना निंगना जामना अचुंबा जामना अफाबा जामना असेंग थबक तौद्र इसा इसा की इंगमदो सारन मगल लोइनना खुनाई की ओइना अपुनबगी ओइना तौमिनबा थबक थौरमसिंगो माइ पाखनबा मयाम अमा लागनी अखोइना अखोइबु कंजबा अंगदोरिबसि अदु ngasigiदी असोमदसु ngaktam chaludaba jadre lai phungbai kainotuda sida ta horidas ki पेदो आई दुगल ओइना माइ दुजन लंगदो मेम तंग माइ दुजन त जावबि रोइना थौजाबम सु जावसले अदुना मखागी कल्चरल प्रोग्राम दai जावजर रोय तुम अखोगी प्रेसिडेंशियल स्पीच पीरब मतुंगा आई तुम ऑल से थादो नबा मयाम दगी परमिशन लौजरी अदो अखोई तिनमिनरिबा इजा इसु सिंगसे लोइबना मुसि फवा ममत चेलहंदना लोइना मचंग ओइमिननबगी थौरांगदो इसा इसा नसु लौबिउ खुनाई खुनाई की ओइना सु लौमिनबदो तंगाई फदबा मतम ओइरे हाइबदो अदो थमजरगा अखोई मसेल से उजिक जकाई मिनादरा जहू मिनादरा अखोई की चीरब फिबम सिदगी अखोई कन्मिनादनबा तंजादो लाए अदो अरोइबगी ओइना अखोई मरुइना बोराक बेहली की ओइना अखोई चिलाउ सेदा थमजरमगे उजिक सी मीडियम सिदरक्तना मांगी दरबगी अखोई की थकनरिंगै तंजासिदा जाम चाव इसुम जो जिक से फोंग फोंग सादर लेरबनी अईगी इपाई पुना थंबिरंबा सना लमसिंगदो अखोइन मधु सना थोकरबा होनमिनरगा कन्मिन हौननबगी रेस्पॉन्सिबिलिटी से ngasi tinbiriba hol sida tinbiriba अखोइगा लोइनना खुनाइसिगी माइचौसिंग इंटेलेक्चुअल सिंग अखोई पुनमुखी थौदांग न्यायसे असी थमजरगा मियाम मुक्का हन्ना नोलुक सबा लोइनना थागचरगा आइगी वाफम से स्वाइद टेंशन जरगे खुरुम जरी मयाम पुरंगपु थैंक यू